All Tribal Students Union Manipur Atsumna National Highway Ani Imphal Dimapur amasung Imphal Ziri Lambida matam kaktaba economic blockade haukiba numit nini humnida ngairingai statusida miyamna petrol fangdabagi awaba mayokna bahaurai ngasi ayu anganbada Imphal manung amadi khara haidoklaga leiba mafamsingda oil pump sing thong hangduna miyamda petrol amasung diesel fangalamki adabu pung khara leiraga pump ayamba thong lona kiduna pump mamangda petrol nil haina thaba thengna maduna maram moiraga thabak inkhang chanaba lakpa miyoi singna thau hanabu honabada chawnu khudong chadaba mayokna amaromda oil pump kharadadi numidang wairam fauba thong hangnaba thengna adubu thong hangliba pump sing aduda miyamna maruina petrol longnaba sangna queue lepna thiba masida thu akaige thabak singidamak chathok chasin tawriba miyoi singna queue leptuna thau fangnaba honabada awaba oibadage pump gi nakal lonyana lambi paringda leiriba dukan singdagi black to sell chawna tingna thau hana Tangai fadana sizinadaba yadabana miyamna black ta dukandagi petrol liter amada lupa chama kun fawda lainari adubu fibam masi diesel gi oinadi thoina awaba thengnaba udrei nakalamoromda state asida national highway singda economic blockade hek tawre tabaga numit humni marini gi manungda petrol fangbada chawna awaba mayuknari basi karigino haina miyamna hangnarakle state asigi oina numit kyani gi sizinaba konanaba stock ta thau kaya yamna leiribage haiba miyamda chang naina khangan birsu pamnare Petrol, diesel yauna nongmada changdaba yadaba polam sing marang kaina leiri miyamna mipaiba tawbiganu fanglaroi matagum laisinbagi thabak thadokpiyu haina Consumer Affairs Food and Public Distribution CAF&PD gi Minister Laisangthem Susindro miyamda pauzelaklei heramasiga mari lenyana ngase Secretariat ta leiba Minister gi office ta pangthokpa paumi singa unabada wa ngangladuna Minister L Susindro state asida petrol diesel yauna nongmada changdaba yadaba polam sing marang kaina leiri petrol gi oina Numit taraga taruk diesel gi numit kuntra matoi APF ki numit taraga mari yauna tongan ba nomuda changdraba yadraba polam sing stock ta marangkai na leiri kanagum kharana fanghoraroi matagum yamna leisin bada miyamda mipaiba pokhale madu tawbiganu stock ka leina petrol nil diesel nil haina thaba pump singi mathakta action lokhatkani hayengdagi petrol pump singda drive satharagani MRP thadaba pot yon basingi mathakta su department athubada drive satharagani haikibaga lunyana miyamna phanghoraroi haina apikba wakhalna mang tharaga pot chai yamna leisin biganu laingak leidi miyamgi yaifana ba laingak leibani matam pumbada laingakna miyamgi damag yaifana ba honagani haike yamna leibaduna maram orakanda adu yamna leiba haise panic buying duneba nungti leiriba changdo leibire magadi ke problem nateba aduna mi singna yam leisan baduna ne aduna petrol pump sing loliba singsi maduna maram oregani adu hoji so do moina hek hai khudi ma khoi nung khuda ta draft ka khola dum thari kaisi problem leite adu khoi transport conductor sing ade transport ki isin law sing even khoi ki LPG Saturday Sunday khoi chingde Saturday Sunday transport tawde aduna maram oreganda last Saturday Sunday se khoi transport tawde khoi hoji kharkati dagi akoida LPG ke sing laani